Winger driver amadi passenger sing sogan bada yaukiba miscreant sing adu pung kunmari gi manungda puthokta batarabadi kuki amata national highway samsumna anida amadi ukul district ta satpa yaroi haina tangkhul naga valley student association amadi katho kantomnau longi maikai phongdoroli katho katomnau longi president musugungmi amadi general secretary wungmeyung sayai loinana tangkhul naga valley student association gi president Mathingso Jajo amadi general secretary Wongam Chan Muiba na kuyak piduna thadorakpa ultimatum asina makhatana hai haukiba tang kuntarukta Mangkot Chefu village ta ukul to Imphal chenba winger amada attack torakpaga loinana youthuksin duna khul adugi village chief masamaki yamna fajadaba thawong sing uttuna winger adubu attack tawduna asoga fan nahan khiba thodok adubu akan mamongda kandem tawrakli Masik kuki singna sathaba ahanba thodok nate mafam aduda naga singna hanjin ing tapna leina bahonaba tarabasu mamang thaktagi kayarak hanna kuki village chief sing phaminaduna yanakhiba wafam kaya tungoinaramlaga ing tappa thugaina ba honarakpa amasung Imphal Ukhun road da akai atoi kaya thogalkhiba namaram oiraga yamna sauna kuki singi mathakta akanba mieng sing Yenglaknaba asobo maram moirakli hairiba conflict kaya asi thoktanaba amadi thinghaunaba tangai fadana thodok adu ta chenaba se pung kunmargi manungda puthorokadabani maduda puthoroktaba tarabadi national highway syamusubna ni amadi khulgi mafam singda kuki amata sangba yaroi haina hairiba ultimatum asida akan wafam thamlakde